ꯑꯗꯨꯒ ꯇꯔꯦꯠ ꯁꯨꯕꯗ ꯂꯥꯏꯄꯛꯇ ꯁꯝꯆꯤ ꯀꯤꯔꯒ ꯄꯟꯊꯧ ꯍꯥꯏꯅ ꯀꯧꯕꯗ ꯍꯥꯎ ꯍꯥꯏꯅ ꯃꯈꯨꯝꯕ ꯍꯥꯏꯕꯁꯤꯒꯤ ꯋꯥꯡꯂꯣꯟꯗ ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯅ ꯑꯣꯏꯉꯝꯗꯕ ꯀꯔꯤꯕꯨ ꯂꯩꯔꯤꯕꯒꯦ ꯅꯪꯉꯣꯟꯗ ꯆꯪꯖꯔꯤꯕ ꯈꯪꯖꯗ꯭ꯔꯤꯕ ꯅꯆꯥ ꯅꯅꯥꯏ ꯑꯣꯏꯕ ꯀꯦꯕꯤꯛꯇ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯅ ꯇꯥꯏꯕꯪꯒꯤ ꯁꯛꯇꯝꯗ ꯃꯥꯏꯆꯧ ꯃꯥꯏꯅꯧ ꯁꯥꯗꯨꯅ ꯂꯥꯏꯒꯤ ꯍꯛꯊꯦꯡ ꯁꯛꯄꯥꯟ ꯂꯧꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯇꯧꯕ ꯉꯝꯕ ꯄꯟꯊꯧ ꯏꯄꯥꯒꯤ ꯃꯑꯣꯡꯁꯨ ꯂꯧꯕꯤꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯅꯤ ꯍꯥꯏꯕꯕꯨ ꯐꯣꯡꯗꯣꯛꯄꯤꯔꯤ ꯃꯊꯪꯗ ꯅꯤꯄꯥꯟ ꯁꯨꯕꯗ ꯂꯋꯥꯏ ꯂꯦꯜꯐꯨꯗ ꯍꯥꯃꯨꯜ ꯇꯥꯄꯨꯜ ꯂꯩꯔꯒ ꯃꯂꯨ ꯁꯤꯇꯄ ꯍꯥꯏꯅ ꯀꯧꯕꯗ ꯍꯥꯎ ꯍꯥꯏꯅ ꯃꯈꯨꯝꯕ ꯍꯥꯏꯕꯒꯤ ꯋꯥꯡꯂꯣꯟꯗ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯈꯪꯕ ꯑꯍꯩꯕ ꯈꯨꯗꯤꯡꯗꯒꯤꯁꯨ ꯍꯦꯟꯅ ꯈꯪꯂꯕ ꯃꯥꯕꯨ ꯍꯦꯟꯕ ꯈꯪꯕ ꯑꯇꯩ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ ꯍꯥꯏꯕꯕꯨ ꯃꯁꯛ ꯇꯥꯛꯂꯒꯦ ꯈꯟꯅ ꯈꯣꯌꯨꯝ ꯑꯃꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯊꯣꯏꯕ ꯂꯥꯏꯄꯣꯛꯁꯤꯡꯗ ꯂꯋꯥꯏ ꯂꯦꯜꯐꯨꯜꯗ ꯁꯝꯄꯨꯜ ꯇꯥꯁꯤꯜꯂꯕ ꯂꯥꯏꯅꯤꯡ ꯑꯍꯜ ꯑꯃ ꯑꯣꯏꯔꯕ ꯂꯥꯏꯑꯣꯏꯔꯕ ꯑꯣꯏꯅ ꯁꯥꯐꯣꯡꯕꯤꯕ ꯉꯝꯕ ꯏ ꯄꯨꯝꯅꯃꯛꯇꯒꯤꯁꯨ ꯍꯦꯟꯅ ꯂꯤꯔꯕ ꯄꯨꯝꯅꯃꯛꯇꯒꯤꯁꯨ ꯍꯦꯟꯅ ꯍꯥꯜꯂꯕ ꯑꯇꯤꯡꯀꯣꯛ ꯃꯂꯨ ꯁꯤꯇꯕꯒꯤ ꯁꯛꯂꯣꯟ ꯂꯥꯡꯑꯣꯟꯕꯤꯔꯤꯕ ꯂꯥꯏꯅꯤꯡꯊꯧꯅꯤ ꯍꯥꯏꯕꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯔꯤ ꯑꯗꯨꯒ ꯃꯥꯄꯟ ꯁꯨꯕꯗ ꯂꯨꯇꯨꯡ ꯁꯝꯆꯤ ꯄꯂꯩꯅꯔꯒ ꯄꯂꯦꯝ ꯏꯃꯥ ꯍꯥꯏꯅ ꯀꯧꯕꯗꯁꯨ ꯍꯥꯎ ꯍꯥꯏꯅ ꯃꯈꯨꯝꯕ ꯍꯥꯏꯕꯁꯤꯅ ꯑꯃꯨꯛ ꯐꯣꯡꯗꯣꯛꯄꯤꯔꯤꯕꯁꯤ ꯑꯗꯨꯒꯨꯝꯅ ꯑꯃꯨꯛꯁꯨ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯕꯤ ꯀꯅꯥꯒꯤ ꯊꯧꯖꯥꯜ ꯍꯩꯕꯤ ꯁꯛꯂꯣꯟꯕꯨ ꯂꯧꯕꯤꯗꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯃꯤꯡꯈꯩ ꯁꯣꯟꯖꯔꯤꯕ ꯀꯌꯥꯒꯤ ꯑꯋꯥꯕ ꯇꯨꯔꯩ ꯏꯔꯩ ꯆꯦꯜꯂꯒꯗꯕ ꯀꯌꯥꯕꯨꯁꯨ ꯅꯥꯎꯊꯦꯝ ꯍꯩꯕꯤ ꯅꯥꯎꯌꯣꯛ ꯐꯕꯤ ꯃꯤꯀꯣꯟ ꯅꯥꯀꯣꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯨꯝꯅ ꯇꯥꯏꯕꯪ ꯑꯗꯨꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯤꯔꯤꯕ ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯇꯤ ꯅꯇꯤꯛ ꯅꯌꯥꯏꯗꯤ ꯅꯨꯄꯥ ꯑꯣꯏꯒꯤ ꯅꯅꯤꯡꯅꯤ ꯅꯨꯄꯤ ꯑꯣꯏꯒꯤꯁꯨ ꯅꯅꯤꯡꯅꯤ ꯍꯥꯏꯕꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ